Amuco, Cohr, MSF, Amawova, PLMPAM, All Mayai Lambi Clubs Organization, Amalco Amadi Mayai Lambi Apuna MEIRA PAIBI Singi Loop, MALAMPAL PUNNA KHUTSAMNARAGA, SAMAROU AWANG LEIKAI LEIBA Community Hall da WAKAT MIFAM CHATHAKHRE. WAKAT MIFAM adu SAMAROU Bazar, SAMAROU Naurem LEIKAI, Thongkong Lakshmi Bazar, Tiam, Leisangkong, Naran Konjil Takelamam LEIKAI, Sekmaijing Oinam Sawambungdagi Lakpa, Nupi Singna, WAKAT MIFAM adu da Sarukyaki. WAKAT MIFAM adu da Tongan ba Loop Singi, Luchingba Singsu Sarukyaduna, Hauzik Manipur da Oiriba, Piba Masigi Matang da Sandokna Miyam da, Thamkibaga Loinana. Long lip Manipur aikoi gi leba aikoi na ngak chagadabani Manipur thugai ba yaroi long lip Manipur gi apun bagi saktam kai ba yaroi haiba demand kayasu khola oina lauki wakat mifam aduda saruk yakhi ba malampal gi present longjam chaupuna phongdo kibada hau kiba mi gi tarik tara humdoi da fazen kiba naga taruk ngasi ka tharaga nimit tarani halaklaba phauba thadok taba amadi turong laubida bom kapsinduna angang ani yamna sathina hatpi kiba thong adugi achumba fangdana leiri hauzik panli ba lenga kasina pumnabak Tasinadaba usinadaba gum lady basi yam na pende yaning de haina penda ba fongdoki. Taibong chinchaba haidriba papatama masak khangzadriba ka lagi pangkhak oiraba angang mingolda leituma ma bahunni khangzadriba karimta mara lejadaba sangraba kasunataba angang masani bu mami haidana ta namthina habiba Kamu sungai nuai aduh dah sunat kana, objek CHATHAKHRE aku MIFAM pun mau nak phagraga mangan ba hati ba, tahu mayam je, masuk je, aku ini objek sarkar cina je yang agak LEIBA, dah tu tak senada ba urusu senada na semua LEIBA je, aku yang nak PND macam aku yang ini, aku isana idam dah macam je, aku ning khatam ba, hai jadi aku hana ki matau gumna ning tam na lega ta ani haga hangger na sita lani si hadi lai pasaka tina miyan tangbiu na traga gi akoi bazai mayam din iho ka ko mayam da punamakta akoi lepta na charu ya ba yaujaga ni aduga hadi akoi gi sarka tina hanna yang bida ba ta sanna dana lega se akoi aduki matik pnd